ꯑꯩꯈꯣꯏ ꯕꯥꯃꯣꯟ ꯏꯁꯩꯁꯤ ꯂꯩꯇ꯭ꯔꯦ Good morning guys, welcome back to my channel. मैं नुंगाई ने खाली बेबी सानरुरे हले इरुबदी लुद्रिबको थेंग्रबो मसी खरा मीजु यामना लाक्तबको मतम मथंगी मोई मी खरा सानरुरे कांदा जे पुंग 3 पुदि 3 मिनिट इफुंग मा चखरेबको 3 मखाय काय लपतो योरे सी ब्रेस हावे सी रे चनपा रंग चावनी अदना ओमेरा मगा ब्रेड नि मगा देन सेनगा पिसेका 폴리스가 그리고 이거 많이 태워갖고 오늘 땀나 싸게 먹고 오늘 많이 폴리스부터 심이 이거 잡으러와라 저는 파주 브레이크파스트 하그래 먹고 이렇게 말이지 싱싱이다 오늘 피 술가 드라이 도로만에 오늘부터 중국이게 어떡하 back to the kitchen 사다 브레이크가 바나치스가 Pung mapan tatura, yang pung ya tilo ba, pung tam tu kelas teh ya, cie. Nang kata, pung pentare. Cie ngapa terada tu ya ba, tidak ya. Mesti kita ngerang ini blok teh betul mungkin ningol cakap boleh ya betul. Aduh gini dah. Cie kada dia sudah jalan itu, ngerang tu ini hari na. Tahu berapa dia? Baik. नंगी पो ए पुले रे मे तै नि ने ए तै की फिपाउ दे ए याउजे ले मे जना पा स्माइली मन किता हो गया मसी चाके ए ने जरु पारे को बागा को मागा दंगाय नन येन थोंग चा चा से ये ले क्लास आउरी पो पिसनी कब चारो को नंगी श्याम सारा को हेन सक्सा बेते याते क्लास लो रे पो अंकरो कइनो Angka ni, ke angka jenuh ini lupa mana mula orang apa? Aku yang misal. Oh cumi ni cumi. Oh macam komputer ni kau. Okay taruh. Us, betul pung terata sangre. Ini soal phone nama mula lag leh apa? Betul ini pun thadar uji mat pokre. Kari lel, lagi ke na? Kau mana cakap apa sana mo? Sana apa? Ki besar tu mali dah. Siapa apa? Ay isang apa tiba sa liro po nung di. Ay manam me. Naman ba? Yara ba? Yara asli pa kunjapi mas sigay gayaw rin ni Max marapta. Max to han ba yaw ba? Yaw rin. Max han ba yam laira ni. Adan timbiru gi ge. Yung CHAKOUBA ni chali je. Office ta. Metra se. Ako ay pix tara sa yan namjal ni kay. Tara sa pira. Ba. Tama sa video, ang wala na pirug na tawan ga. Central Bank of India gi amli hawo ni chani pa ge dilo. Okay. Ai budi yauri nangi mani pasi sala ayam ngai jabado. Adana jipung tara tasale traffic jam nung oibaga kharang tin doctor di yada ba pung tara mathoi dai gi di class ni to. Kai jang usaw du na ra. Sareng tong ni di hayo ni khang de bamun ne. Ai flop nek thoi ba. Bamun natte laaga thong du. Laga thongdo ba. Wow. Mi du yam na. Ha bi sim bugi dong yaw ra. Yaw. Lai mo. Good. Se mi yam ya. Kumanga kuntra. Sa ba di kadai cha do ba. Buffet. Sa ba ndi lei te. Khang de ba. Seminar khang ya na noi di seminar do lokal lo. Noi lampa do khang ya ra ga di. Sana pini yang ada begini, borai sana yang begi. Mata lah ni macam dia, ha. Ini piam tu yok, tu sana. Silo, posisi gini. Small है क्या नहीं जी? Malay. हाँ स्मॉल है क्या मसा माली जमा जीरा
아마나 메뚜기 무릎기. 로만기. 그래 누비 대락디 봐. 야래 메나만 비제 더도 다 타로. 하니 아때디 근데 시집인데 하니. 자리를 여기 이렇게 많이 다. 어. 나는 거야. 그냥 가오기버니. 이게 그래 아로 자기 로래 엄마 파래네. 신나 아싸, 그 밤은 제지 레이트래. 또 너무 그래 봐. 왜차 너무 그래 봐. 샤니 끝난 거네. 내 샤이 좀더 덕분에. 에이 저공 mấy phone rồi đấy. 아싸, 그 현장 제비자도 제발 이동으로 가자마네. 그냥 꼬주머니 팽교용 아니다. 시드는 게임 안 해야 돼. 하. 그게 저는 나랑 오빠야. 또 시즌에 뭐 이게 니가 자꾸 내야 되는 거랑. 그냥 그 뒤에도 기분 놓지잖아. 사람은 가다 되게. ꯑꯗꯨꯅ ꯍꯧꯖꯤꯛ ꯄꯨꯡ 12 ꯇꯥꯒꯗꯧꯔꯦꯀꯣ just 1 minute ꯀꯨꯝꯕ 2 minute ꯀꯨꯝꯕ ꯋꯥꯠꯂꯤ ꯑꯗꯨꯅ ꯑꯩ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁꯇꯣ ꯑꯝꯇ ꯂꯧꯊꯣꯛꯈꯤꯒꯦ ꯆꯥꯛꯇꯤ ꯆꯥꯕ ꯅꯪꯗ꯭ꯔꯦꯕꯀꯣ ꯑꯩ 11:45 ꯁ꯭ꯋꯥꯏꯗ ꯌꯧꯔꯛꯑꯦ ꯑꯗꯨꯅ ꯁꯤ ꯂꯣꯏꯔꯒ ꯑꯣꯏꯅ ꯇꯞꯅ ꯏꯪꯅ ꯆꯥꯔꯒꯦ ꯄꯨꯡꯗꯨ 30 ꯃꯤꯅꯤꯠ 50 35 ꯁ꯭ꯋꯥꯏꯃꯨꯛꯇꯅꯦꯕ ꯀ꯭ꯂꯥꯁꯁꯦ ꯑꯗꯨꯅ ꯀ꯭ꯂꯥꯁ ꯂꯣꯏꯔꯦ ꯄꯨꯡ 12 ꯆꯞ ꯆꯥ ꯇꯥꯔꯦꯕꯀꯣ ꯆꯥꯛ ꯆꯥꯒꯦꯅ ꯇꯧꯔꯤ ꯆꯥꯛꯁꯤꯗꯤ ꯏꯟꯖꯥꯡꯁꯤꯗꯤ ꯁꯤꯃ ꯊꯣꯡꯉꯦ ꯆꯥꯛꯇ ꯆꯥꯏꯒꯦ ꯆꯥꯛ ꯄꯣꯛꯑꯦ ꯑꯩꯗꯤꯀꯣ ꯑꯗꯨ ꯏꯆꯥꯅꯨꯄꯥꯁꯦ ꯆꯥꯛ ꯀꯩꯝ ꯆꯥꯈꯤꯗꯦ ꯍꯥꯏꯕ ꯑꯗꯨꯃꯥꯏ ꯑꯩꯁꯨ ꯆꯥꯁꯦꯅ ꯌꯥꯗꯦꯕ ꯑꯩꯒ ꯑꯗꯨꯅ ꯏꯁꯃꯥꯏꯂꯤꯁꯦ ꯈꯤꯇꯪ ꯄꯤꯖꯒꯦꯗꯧꯕ ꯑꯩ ꯍꯣꯔꯦꯟ ꯑꯃꯨꯛ ꯃꯣꯏ ꯀꯔꯤ ꯆꯥꯅꯕ ꯀꯔꯤ ꯆꯥꯕ ꯌꯥꯒꯦꯗꯣ ꯑꯃꯨꯛ ꯇꯧꯕꯤꯒꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯊꯦꯡꯅꯕ ꯑꯩ ꯄꯤꯖꯕ ꯍꯧꯖꯤꯛꯀꯤ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯉꯁꯤ ꯏꯁꯤꯡ ꯌꯥꯎꯔꯝꯗ꯭ꯔꯦꯕꯀꯣ ꯁꯤꯒꯤ ꯇꯦꯡꯀꯤ ꯃꯆꯥꯁꯦ ꯁꯣꯝ ꯁꯥꯏꯒꯦ ꯁꯤ ꯈꯛꯇ ꯉꯥꯏꯕ ꯁꯤꯕꯨꯗꯤ ꯆꯤꯡꯈ꯭ꯔꯦ ꯂꯩꯇ꯭ꯔꯦ ꯑꯗꯩ ꯉꯥꯏꯍꯥꯛ ꯇꯨꯝꯃꯨꯔꯒ ꯍꯧꯒꯠꯂꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯕꯥ ꯏꯁꯤꯡ ꯀꯧ ꯂꯩꯔꯝꯃꯤꯗꯣ ꯏꯁꯤꯡꯁꯨ ꯂꯥꯛꯑꯦ ꯌꯥꯝ ꯊꯨꯅ ꯁꯤ ꯆꯤꯡꯕꯗꯗꯤ ꯌꯥꯗ꯭ꯔꯕ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯏꯕꯣꯛꯀꯤ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯏꯕꯣꯛꯀꯤ ꯎꯁꯣꯞ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯕꯨꯗꯤ ꯆꯥꯛ ꯁꯤꯡꯒꯗꯕ ꯆꯥꯛ ꯁꯤꯡꯉꯒ ꯑꯣꯏꯅ ꯇꯧꯒꯗꯕꯀꯣ ꯃꯤ ꯌꯥꯝꯒꯗꯕ ꯅꯠꯇꯦ ꯃꯤ ꯀꯩꯁꯨ ꯌꯥꯝꯒꯗꯕ ꯅꯠꯇꯦ ꯆꯥꯛ ꯍꯪꯆꯤꯠ ꯎꯁꯣꯞꯀꯤꯗꯣ ꯁꯤꯡꯈ꯭ꯔꯕ 신방에 원래 내가 가는데가 그런 부부 전에 그래서 에반 떠로 보내봐. 오케이 또 떠로는 빠져니면 또 잘온거다 나무 풀도 보내봐. 저거 아니 미신지 거의 군상 안 나오려네봐. 미도 뭐 야우드비다 야우드비다. 자주라고 뭐 저문 야우이 되면이나 군통도 있잖아. 군통도 있다지 군상 안 나오려네봐. 군상 안 좀 뭐 그래도 좀 카드 해라 그니냐 뭐 긴장 되게 돼. 나 뭐지 또요 나 먹고 나 따고 뭐 공부만 저거라 뭐 우티마 친구마 뭐 공부를 뭐 잘하마 어디 차와디 마사도 좀 사다래 난 아무다 아까 쳇버려도 미안이나 나무 큰 된다고도 신다락지도 시제 한 쳇버 기다리 와더니 한 태조 대신 또보다 또 해봐 좋아나 시야네 야래 그거야 아무 때문에 신다락 관리잖아 워셔 프레셔 와라 nó có cái này gari mua được không? Rất này. Đi từ đâu có? Hay cái thổ có giàu thế mà, hay sinh làm con đi na, hay cái gari thổ bằng kia mà mang cái tiền card nó khăn là cái lều rồi có. Ở đây mà du ngay lại cái đi, không phải một trăm rồi ba, xong rồi cái à cái chân này bắt đầu cái 좀 닫아 줘 내보고. 아 저기 또보다 không phải một trăm rồi ba, xong rồi đây này cái lôi đấy, mới những con chó cũng lôi đấy, lâu có lò hai cỏ, cái trăng à cũng bốc vậy cái gì, ngày cái tổ của tôi già rồi, mà tôi nói quay nằm cái gari vậy nha, u được cái chặt lá, ya ba, happy, em đã hành nhà đây nè, ya đấy,
ꯑꯁꯤꯗꯒꯤ ꯍꯤꯟꯖꯥꯡ ꯈꯛꯇ ꯂꯩꯒꯤꯁꯦ ꯇꯣꯝꯕꯣꯏ ꯆꯪꯈꯤꯕꯅꯦ ꯀꯩ ꯏꯟꯖꯥꯡ ꯆꯪꯉꯦ ꯍꯌꯦꯡ ꯂꯥꯏꯟꯗꯣ ꯀꯩꯅꯣ ꯀꯠꯄꯒꯤ ꯑꯥ ꯅꯍꯥꯟ ꯑꯃ ꯐꯥꯔꯁ ꯔꯥꯎꯟ ꯍꯧꯕꯗ ꯁꯦꯂꯦꯛꯁꯟ ꯇꯧꯔꯦꯕ ꯑꯣ ꯊꯕꯛ ꯁꯦꯀꯦꯟ ꯔꯥꯎꯟꯗ ꯁꯦꯂꯦꯛꯁꯟ ꯇꯧꯔꯦꯕ ꯑꯣ ꯊꯕꯛꯀꯤꯗ ꯊꯥꯔꯒꯤ ꯑꯣ ꯃꯣꯏ ꯇ꯭ꯔꯦꯅꯤꯡ ꯑꯣ ꯇ꯭ꯔꯦꯅꯤꯡꯒꯤꯗꯣ ꯊꯥꯗꯣ ꯄꯥꯁ ꯇꯧꯔ ꯕꯣꯝꯕꯦ ꯆꯠꯇꯣꯏꯅꯦ ꯑꯣ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯊꯥꯗꯨꯅ ꯍꯌꯦꯡ ꯂꯥꯛꯒꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯩꯁꯦ ꯅꯨꯄꯤ ꯑꯃ ꯂꯩꯕꯗꯣ ꯑꯦꯜꯕꯝꯒ ꯀꯨꯝꯕ ꯑꯇꯤꯅꯥꯗꯣ ꯑꯗ ꯇ꯭ꯔꯦꯅꯤꯡ ꯆꯠꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯃꯣꯏ ꯑꯅꯗꯔ ꯇ꯭ꯔꯦꯅꯤꯡ ꯑꯃꯨꯛ ꯌꯥꯝ ꯀꯨꯞꯊꯅꯗꯤ ꯍꯥꯏꯔꯣ ꯑꯅꯗꯔ ꯇ꯭ꯔꯦꯅꯤꯡ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯕꯒꯤ ꯔꯥꯎꯟꯗꯣ ꯈꯜꯂꯦ ꯍꯥꯏꯔꯤꯕ ꯍꯪꯆꯤꯠꯅꯤꯗ ꯍꯪꯆꯤꯠꯁꯦ ꯌꯨꯝꯗꯁꯨ ꯎꯁꯣꯞꯅꯤ ꯏꯕꯨꯡꯉꯣ ꯄꯨꯄꯨꯒꯤ ꯎꯁꯣꯞ ꯆꯥꯛ ꯁꯤꯡꯉꯦꯕꯅꯤ ꯀꯃꯥꯏꯅ ꯇꯧꯕ ꯆꯥꯛ ꯏꯟꯖꯥꯡ ꯁꯅꯥꯗꯣ ꯌꯥꯗ꯭ꯔꯦ ꯂꯤꯛꯇꯣ ꯌꯥꯗ꯭ꯔꯦ ꯑꯁ ꯇꯦꯛꯇꯣꯔꯦ ꯍꯥꯎꯋꯦ ꯌꯦꯡꯉꯣ ꯂꯥꯛꯇꯨ ꯃꯃꯥꯒꯤ ꯔꯝꯕꯣ ꯑꯃ ꯄꯤꯔꯦ ꯇꯨꯁꯤꯗ ꯑꯁꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯒꯤꯐꯅꯦꯕꯀꯣ ꯉꯁꯥꯏ ꯑꯩꯅ ꯄꯨꯁꯤꯜꯂꯛꯄꯗꯣ ꯃꯃꯥ ꯍꯪꯗꯣꯛꯑꯣꯅ ꯑꯁꯤ ꯂꯩꯔꯦ ꯌꯦꯡꯁꯤꯜꯂꯛ ꯍꯥꯏꯁꯦ ꯆꯥꯛ ꯉꯟꯇ ꯆꯥꯊꯣꯛꯈ꯭ꯔꯦꯀꯣ ꯋꯥꯟ ꯆꯤꯀꯟ ꯋꯤꯡꯁ ꯂꯩꯔꯤꯗꯣ ꯁꯤꯒꯨꯝ ꯑꯃꯃꯝ ꯅꯪ ꯄꯨꯔ ꯆꯠꯈ꯭ꯔꯦ ꯃꯣꯏ ꯅꯨꯄꯤ ꯄꯩꯁꯥ ꯌꯥꯎꯏ ꯄꯩꯁꯥ ꯅꯨꯄꯤꯅꯦꯍꯦ ꯍꯣꯏꯅꯦ ꯗꯈꯤꯅꯥꯗ ꯅꯞꯄꯤ ꯍꯥꯏꯕ ꯀꯞꯁꯦꯅꯦꯕꯨ ꯆꯥꯒꯤ ꯇꯤꯁꯦ ꯅꯪꯁꯤꯗ ꯍꯣꯔꯦꯟ ꯆꯥꯒꯦ ꯍꯥꯏꯕ꯭ꯔꯣ ꯏꯆꯥꯅꯨꯄꯥꯒꯤ ꯏꯟꯇꯔꯦꯁ ꯅꯠꯇꯕꯅꯤꯅ ꯆꯦꯟꯈ꯭ꯔꯦꯗ ꯐꯔꯦ ꯐꯔꯦ ꯆꯥꯎꯕ ꯄꯤꯛꯄ ꯃꯣꯏꯅ ꯅꯨꯡꯁꯤꯗꯅ ꯇꯧꯕꯤꯔꯛꯏꯁꯦ ꯌꯥꯅꯕꯨ ꯇꯧꯃꯟꯈ꯭ꯔꯦꯁꯦ ꯁꯤ ꯅꯣꯏ ꯏꯁꯇꯥꯐꯈꯩꯅ ꯇꯧꯃꯟꯗ꯭ꯔꯣ ꯑꯩꯁꯦ ꯍꯥ ꯅꯨꯡꯁꯤꯖꯥꯅꯤ ꯉꯁꯤꯒ ꯄꯤꯔ ꯈꯣꯏꯔꯝꯗꯅꯒ ꯇꯧꯔꯦ ꯃꯣꯏ ꯃꯌꯥꯝꯅ ꯌꯥꯔꯦ ꯌꯥꯔꯦ ꯆꯥꯊꯁꯤ ꯌꯥꯝ ꯐꯔꯦꯁꯦ ꯅꯨꯡꯁꯤꯅ ꯄꯤꯔꯤꯗꯣ ꯏꯆꯥꯅꯨꯄꯥ ꯆꯥꯛ ꯆꯥꯗꯣꯏꯅꯦ ꯑꯩꯅ ꯁꯤꯒꯤ ꯆꯤꯛꯀꯟ ꯋꯤꯡꯁꯦ ꯂꯩꯔꯛꯄ ꯑꯗꯨ ꯃꯥ ꯆꯥꯛ ꯂꯥꯝꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯁꯤ ꯑꯝꯇ ꯁꯥꯍꯟꯒꯦ ꯁꯤꯒ ꯆꯥꯛ ꯆꯥꯖꯔꯁꯅꯤ ꯏꯟꯖꯥꯡꯕꯨꯗꯤ ꯍꯋꯥꯏ ꯊꯣꯡꯉꯝꯃꯦꯕꯀꯣ ꯆꯥꯔꯣ ꯍꯥꯎ ꯃꯤꯅꯤ ꯌꯨ ꯑꯥꯔ ꯒꯣꯏꯡ ꯇꯨ ꯀꯨꯛ ꯁꯤꯅ ꯊꯣꯏꯕꯤꯒꯤ ꯄꯤꯈ꯭ꯔꯦ ꯆꯥꯔꯣ ꯑꯍꯨꯝꯗꯣ ꯆꯥꯔꯣ ꯅꯪꯅ ꯆꯥꯅꯤꯡꯕꯒꯤ ꯇꯞꯇꯦ ꯆꯥꯔꯣ ꯅꯪꯒꯤ ꯂꯣꯏꯅꯃꯛꯅꯦ ꯈꯪꯉꯕ ꯍꯣꯏ 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 ꯃꯥ ꯉꯁꯥꯏ ꯂꯛꯅꯕꯗ ꯌꯥꯗꯕꯅꯤ कब सॉरी आयो आई एम सॉरी थैंक यू तानी से अदुन इचनुपा हाना चाक पिजथ्वे हजिपुदी पुंग 3 मखाय खरे हेलेबको अदुना ऐngasi ब्लॉग नि मतान सॉल्यूशन जरगे ब्लॉग पाइ बथोगदी मैम लाइक तोबिरमो शेयर तोबियो अनु व्यूज ओबिरन सब्सक्राइब तोबिरमो को नुंसाना बजलिबियो सो प्लीज बी सेफ एंड बी हेल्दी बाय बाय गुड नाइट